MLA Taraga Nipan Tuke, Anauba Mireb Kun, Mai Paglake, Tarani Toy Suba Manipur Legislative Assembly Mikal Gifal, Namak Pangbada, Hausi, MLA Wadi Bataraga Nipan, Mighty Hore, Nauna candidate Kun, Mai Paglakre, Hana ex MLA Wedamba, Ahumsu, Handaki Mikalasida Mai Paglay, Nauna Mikal the Mai Paglaki Basengi, Manung the BJP Dagi Mapan, NPP Dagi Mari, JDU the Ane, NPF ta ama independent da ni amasung Cookie People's Alliance da ani ni BJP gi nang nakarak pa MLA mapaladu Uripok Assembly Constituency dagi KH Ragumani Nambol Esida Thongnawjam Basanta Chandel Esida SS Olis Nungba Esida Dingalong Elias Depu Gangmai Nauria Pakhang Lakpa Esida Soraisam KV Devi Henglep Esida Ledjamang Hauke Saikot Esida Paulian Lan Hauke Lamlai Esida Khongban Tabam Ibom Sa amasung Kumbi Esida Sanasam Prem Chandrane NPP gi inaw na MLA oigataba makhoi mari adude Moirang Assembly Constituency dagi Thongam Santi Wangoi Esida gi Khuraizam Loken Khetrigau Esida gi Saik Nurul Hasan amasung Oinam Esida gi Irengbam Nalini ni Nauna MLA oirakpa singgi manungda JDU da yauriba Ani adudi Wangkhai Esida Thangjam Arun Kumar amasung Churachandpur AC dagi LM Khaukte ne masigi su matakte independent oina mai paglak khraba kai samthong AC ge sapam nisikan amasung Karong AC dagi J Kumusa ne Cookie People's Alliance ge nauna karakpa ani amasu yaure handaki mikhal asida tam khara karudraga handak nauna karakpada ahum yaure makhoi adudi pasoi Assembly Constituency da sapam kunja kesor NPP da Tamenglong AC Zanghemlong Panmay amasung Saitu Assembly Constituency da independent oina mai paglakhiba Haukolet Kipgen ne handaki mikhal asida nupi mirep manga mai paglakhe makhoi manung da BJP na puthokpa nupi mirep ahum NPP ge nupi mirep ama KPA dagi nupi mirep ama yaure BJP na nupi mirep ahum puthokpada ahumag mai paglakhraba sing adudi Kangpok PAC da Nemsa Kipzen Chandel AC da SS Olis amasung Nauria Pakhang Lakpa AC da Soraisam KV ne atopa NPP gi mai paglaglaban nupi mirep aduna irengbam nalini ne aduga KPA gi nupi mirep aduna kimniyo haukip hangsing ne laingak paibada yawgadaba BJP gi nupi mirep ahum asigi manungda amadi minister phanglaga ne madu Olis na oigadra natraga Nemsa Kipzen na oiraba yai haire ngasi nisikanta sapam BJP da join tawkhre BJP gi miyoi kuntraga humdoi sukhre CM Biren Sarda yauna BJP gi lusingba sing thabal chongkhre yausingba thabal chongbada athingba thamlaroi Chief Minister handakta pangthoki bataraga ni thoi suba Manipur Legislative Assembly gi mikhal gi falda BJP na mapung phaba majority phanglakpada harau mathoi kaduna nitai part su thekta leiba thambal sanglen gi complex ta BJP Manipur State Unit ki President A Sarda amasung Chief Minister Nongthongbam Biren lusingduna BJP gi masak nairaba sing thabal chongkhre PLA amasung MNPF na Indian Army gi camp da landa khre RPF tha asigi chaichat mapan gi ayuk pung 8 rom taba matamda Draconian law afas pa paiduna iramdam Manipur bu loilam makha gi nampu laingak ta achoba thokdang Louriba Chandel district ke Khongtal khul maya da leiba mari suba Indian Terrorist Army ge camp da PLA amasung MNPF ki apunba Lanni kangbu amana changsinduna akanba mawong da landa khre landa adu da mari suba AR ge Lanni asiana yaukhibaga loinana lansang mai chakpa yauna amangata kaya thoki haina aina thinkraba Revolutionary People's Front RPF ki Deputy Secretary Publicity Robin Khumana thadorokpa cherola man phongdorokle cherola sin hai ikhang khangudaba landa adu da mayang lanmi singadu umai bi usekna nongthaktage sarak tamlakpada yenau mayamna mathwai hingnana ba kaiduna chena bagumna ningtam lanmi singgi mitmangda lau khongduna mathwai hingnana ba sapaba mafam thibagi koisen chena khi akon bada masing yamlaba fazana train tawraba mayang lanmi singadu lanbangi khuduk manungda kunduna laikhi makata na sangchinba khudong chadabadagi aikhoi gi ningtam lanmi sing mafamdudagi tekta kaiduna hondorokhi ningtam lanmi singgi kadomdagi kaidongai chatharakadagi khangdaba huyan lalong gorilla tactics landagi khanbada macha masu thangnaba imung punaba India gi lanmi oiruba sing ningtam lanmi singa kanna mukhai nariba lamkhai singdagi aki tujungba poktuna kemki wangma landana lanbangi khudukta kunduna lairai masagi thak wanglaba civilization amaga loinana chahi lising kaya ningtamduna lakhiba Manipur da British na choikhom khomjunduna semlamba India haiba laibak asina British loilamge machatpu carbon copy tawduna
एक्सपांसनिज्म गे मरुमदा लोइलम लैंगाक चथरिबा मियामना कैदोंगैदा याबा ngamloi मखोइदा खक ngak noloi अइखोइगी निंगतंबा हंजंद्रिबा फाउबा मणिपुर गी मियामगा लोइना हनबा लैतना लानथेंगनखिगने निंगतमजरंबा मिखा पोलबा लैबाक अमना अरैबा पांबै सिसिनदुना निंगतंबा लान हौबा से मालेमगी लैबाकसिंगना सौगतनरिबनी अमसुंग यूनाइटेड नेशन गी लोनसु यादुना लैरिबने रशिया की फोर्सिंगना यूक्रेन की सिटी सिंग खुदुम चनबा हेंगलकले मैटरनिटी याउना हॉस्पिटल अहुमदा बॉम थादखरे रशिया की फोर्सिंगना यूक्रेन की सिटी सिंग खुदुम चनबा हेंगलकपगा लोइनना मारियोपोल सिटी दा मैटरनिटी हॉस्पिटल अमदा बॉम थादबदा अंगांग उननबा ngaidun leibi ama sokre amasung angang mayam atek akai singna phumkhre kip ki nongchup thangba sarukta leiba atopa city da hospital ani da su bomb sing takhe sayol ani gi mamang da russia na landa ba hokibadage hojik phawbada medical facility sing da attack tawba taragani pan subani haina world health organization na haide Mariupol da medical complex amada attack tawbada miyoi yamdrabada taraga taret soki haina Ukrainian official sing na haike bom mathang pokai bada mile ama hena lapna nikhe building amage thongnaw sing kai khe victim sing lawthong na ba police amasung Lanni sing mafam du da changchen khe kip ki nongchuk thang basaruk ta miyoi lak ani ga lising hom pulaiba city Jitomir da hospital ani da bom ta khe hospital sing du gi manung da ama angang sing gi hospital sing ne Sokpa yaugde haina mayor Sihawe Sukholin na phongdokhe Mariupol da bom pokai bada angang sing thokpham khangdana laiki amasung atai kaya amana atek akai sing na nankhre haina President Volodymyr Zelensky na phongdokhe angang sing gi hospital amane maternity hospital ne mataw karam na makhoina Russian Federation da akiba pokhalibano haina Zelensky na numida video da piki bawarol amada hangkhe hospital sing kiriba Maternity hospital sing kiriba masung makoy bumang takhaliba Russian Federation asi karamba makhalgi laibak no haina Zelensky na hangkhe Russia na genocide asi makata bagi oithokpa yaba mata laitana ba haujuk phawbagi manungda hena kanba athingba sing Russia gi mathakta thamnaba Ukraine gi president nongchupta taksin khre Russia na chemical khulai sizinrakpa yai US Ukraine da landari ba Russian forces na chemical natraga biological weapon sing sizinrakpa yabagi oithokpa lai madugi damakta mi kup nahum sing na leiba mathau tai haina White House ki press secretary Jen Psaki na warning tawkhre US Defense Department na senthang thada duna chalaiba Ukraine gi laboratory sing da biological weapon sing puthoi haina ikui dana phangba document sing da utkhi haina United Kingdom da leiba Russia gi embassy na claim tawkhraba matungda Jen Psaki na wafam si phongdorki bane Russia na hojekti masigi aranba claim asi tawrabanina amasung masigumba aranba wa sandokpa si China na su yaba maramna Russia na Ukraine da chemical natraga biological weapon sizinnarakpa yai haibasi aikhoina kupna yangsingadavane adugumba attack tawraga taisinnarakpa yabagi phibam lai tawriba mawong se mayek sengba amani haina Jen Psaki na haike Russia na tawrokliba charge asi wamang yalhobagi matawne haukiba chahi kayasida Russia na Ukraine amasung atopa laibak singgi marakta asigumba aranba pau sandokpugi thabak tawdun lakhi amasung madu reject tawkhi haina Psaki na haike chemical weapons convention amasung biological weapons convention gi makada USD masagi wasak mapung phana ngaktuna leiri amasung mafam amatada madugumba khulai puthokpa amasung paiba tawde haina Jen Psaki na haike Russia gi onedi matam kaya gi mamangdagi asigumba khulai sizinabagi record leiri madugi manungda Alexei Navalny Russian President Vladimir Putin gi rival bu poison attack tawduna hatokna bohona kibagi thogdok yauri haina Psaki na haike misam singi mayokta hanjin chemical weapon sing sizinakhiba Syria gi Bashar al-Assad ki regime su Russia na makata na support tawre Russia di makoina tawba thabak adu nongsup laibak singda taisinabagi track record leire US na support tawduna chemical amasung biological weapon puthokle haina aranba claim tawragliba si Russia na amukhan hanadagi thorang tawraga hauruba laitana Ukraine da landana na ba amasung madugi maram pinanabagi damaktani haina press secretary na haike Putin na Maithiba Yadaba Lanni haina Louri US intelligence Russian military na Ukraine gi mayokta sathariba lan asi Maithiba yaroidaba lan amani haina Russian President Vladimir Putin na Louri masina maram oiduna micham sibagi wafam thoksadana lan hena kankhalakpa yai haina United States ki intelligence community na thajaba phongdokre Ukraine da Russian forces na Maithiba kaya nanglabasu Putin na maduda hanba tawdaduna Ukraine bo military alliance NATO da
याउखिदनबगिदमक महाकी कैंपेन सरुक अनि हेना कंखलकप याई हाइना यूएस इंटेलिजेंस ना थाजरी हाइना नेशनल इंटेलिजेंस की डायरेक्टर एब्रिल हायंस ना कांग्रेसनल हियरिंग अमद फोंदोखि यूक्रेन द लान तौब मतमदा माई पाकने यूक्रेन असी मापांगल सोले फ्रांस अमसुंग जर्मनी गुंबा यूरोपियन एलाई सिंगना खुदोंग थिनिंगाई ओइबा थबक तौरकलोय रशिया की सेनमिटलोन असी सैंक्शन चंगलोय रशियन मिलिट्री ना खजिकतमक असी अना नंगलगा यामना थुना अमसुंग यामना चावना माई पाकपा ngamgani हाइना थाजदुना पुतिन ना यूक्रेन कंट्रोल तौनबगी पांदमदा लांदाखिबनी हाइना CIA की डायरेक्टर विलियम बंस न फोंदोखि महांगना थाजनब खुदिंगमक लाले हाइबदु हौजिकति मयेक सेंगले हाइना बंस न हाइखि ममांग थादा पुतिन न यूक्रेन दा लांदाबगी फिरेप लौब मतमदा मंगोंदा करी वाखल फाउबदगी तौखिबनु हाइबगी मतंगदा अमसुंग रशिया की मायोक्ता नोंगसुप लैबाकसिंगना पुरा सोइनाई हनबा मवोंगदा सैंक्शन थमजिनबगी मतंगदा यूएस कांग्रेसता वा खनरिबा असि ngasi फाउबदा पुतिन न यूक्रेन दा चथबा लानगा मरी लैनबा ख्वाइदगी कुबथन यंगसिनबगी थौदोक ओइरे मसी पुतिन की ओइना मसागी यामना लुथन मराल याजब वाफम अमा ओइरे महाक्सी हौकिबा चही कयासिदा हेक्ता मई हौदुना चागलकपा याबा मवोंगदा पेंदबगी साउनिंगबा कया अमसुंग मसागी पांदम कया फंगनबा होटनबगी मचल अनिसि मथमोइदा योखतुना लाखिबनी हाइना बंस न हाइखि।